Haujik lairiba isuing asida mai onsinduna tathok tasin taunaraga amana amagi mateng pangnaduna tangdu leitaba chawkhatba Manipur amo helasi haina Chief Minister na phongdokre. JC ILPS na sangsilliba khongjanggi manungsana moirangkhomdagi lilong thong phawba miyamna lambi thingduna wakat khongjang sangsinkhre. Amadi Manipur ki archer Bombela Rio Olympic ki qualified oire. Kurumjari ming tabiriba pumnamakpu taramna oksari haujik mapung oiba pau. Manipuri Sahitya Parisad ki marfumathoi suba chahi gi mifam ga loinana Parisad ki mana mathum yanthokpagi thauram Maharaj Chandra Kirti Auditorium da pangthokre thauram aduda Chief Minister Okram Ibobi Lok Sabha ki MP Dr. T Mainya Parisad ki President Professor Thoidingjam Tobi su saruk yakhi tongan balamda miyamna sakhanglaba singda chahi asigi oina award sanagi medal amadi sel gi mana singlan thokhi. Chief Minister Okram Ibobina Manipur gi nat ki awang mamasak masek mangal asi haukraba amasung haujik lairiba oja singi kathokpa makhoi gi hai singlaba nat ki khusem amasung khudol oiribani asigumlaba nat amasung literature gi liklam asi mutana ba honariba oja singi mafamda kai khumnaba utpa ngamjaba khudol khara tawba asi ekhoi gi tawpham thokpa ithauni Lisingama samapan kuntra mangada Manipur gi khumaba aibe singna lingkhat piramba ngasina chahi marfumathoi suraba Manipuri Sahitya Parisad asi Manipur gi khwaidagi liraba literature amasung inat ki lup amani haukiba chahi marfumathoi asida Manipuri lol literature amasung na chakhotnaba hotnabada Manipuri Sahitya Parisad na lauriba thabak lauriba thaudang asi thoidokna singthani ngai ni Haujik Manipuri Sahitya Parisad na pukhalakliba Manipuri lolbo classical language chama oina sakhangbinanaba Bharat Sarkar da haijabagi wafamasi matam yamna charaba warep amani Manipuri lolbo classical language chama oina masakhangba matamda ikhoigi lolgi thak wangkhatpada natana lol asi chawkhatnaba Bharat Sarkar na pangba yaba mateng sing pirakadawribani maramaduna Manipur Sarkar na masigi matangda paikhatpa yaba thabak sing paikhatkani haikhi Chief Minister na makhatana haujik aikhoina laibaki aruba wafam kaya mayoknari khudong chadaba kaya asigi haurak phamdi aikhoi masel lingjel manadaba amaga maga thajanadaba mityang wakhal pikpa singtamgi apunba saktam purakpa ngamdaba asina maru oiba haurak pham oiri asigumba luraba tanja asida aiba aibi singna kari thaudang loba yabage habasi khanthabiyo Tamda lairiba aibe singna chingda chatuna chingmi singi literature pabiyu nainabiyu sakhang maikhang na ba hotnabiyu mitai gi literature singmi singi lol da handok piyu masina literature chakhot hanbata natana singtam anigi aphaba mari thambada achauba mateng pangani manama thumpibada chingmi singi oja guru sing aibe sing yawhanna ba hotnabiyu aikhoi haujik tung onthoknabagi matam natte mai onsinaduna tathok tasin taunaduna amana amagi mateng pangnaduna tangdu laitaba chawkhatpa Manipur amo ohelasi haikhi Assembly na pass tawkhiba bill ahum act onduna satna halu mitop na vote lepa amadi vote thadaba yaroi haina Joint Committee on Inner Line Permit System Manipur na changsilakliba khongjangi manungsana ngasi moirang khomdagi lilong thong phawba miyamna lambi thingduna wakat khongjang changsinkhre lambi da lakpa mioi kaya khongjang asibu sogatpani haiba mioi singna mafam kaya da thingduna sathan khide tongan ba mafam singda wakat mifam chathakhi lambi da tire mai thaduna khongjang changsinkhhi human sense semduna kholau kaya sulauki Manipur ILP pass tarki ka bill nito na vote thadaba no leave JC ILPS na yelhomi kanana ba sangsilakliba ihaw asi saugatpo oina kaisamthong maning longjam lairakta wakat mifam chathakre Youth Integration Club amadi ima yaifabi nupi lupna pangthokhiba wakat mifam aduna ILP khudakta satna hannaba pass tawkhiba bill act olhalu mitopna vote lepa thadaba yahanganu haina taksilli Singjamai singa makha yanglem lekai da so salai apunba nupi lamjing lufa amadi naurem lairak apunba ima imoinu sintha lupna wakat mifam chathakhi khongjang aduda nupi kayana saruk yakhi
अमरोमदा बिल अहुम के मायोक्ता सेमखिबा JAC ना मे 13 की अहिंग नोंयाइदगी तांग 19 की अहिंग नोंयाइ फाउबा मणिपुर की ट्राइबल एरिया दा कौरिबा टोटल शटडाउन असिदा मियामना कोऑपरेशन पिबिनबा JAC ना फोंदोरकली खोंजंग असि ऑल पॉलिटिकल पार्टी की मिफम अमना यूनियन गवर्नमेंट बिल अहुम के अयाबा पिबिनबा तक्सिन लुनबगी मिहुत कांगबु अमा थाननबा लौखिबा फिरेब अदुगी मायोक्ता संसिनगदबनी अदुबो मियाम की यंगलगा खोंजंग असिदा मेडिकल सर्विसिंग वाटर सप्लाई मीडिया पोस्टल सर्विस टेलीकॉम इलेक्ट्रिसिटी हौजिक चथरिबा एग्जाम सिंगी महैरोय अमसुंग ओजा सिंग अमसुंग फ्लाइट तोंगदुना मपानदा चटखिगदबा अमदि हलक्कदबा सिंगदि कोमथोकनी हाइरि युमयुमदा लैरिबा अनाबा सिंगबु चंगदुना लेमना लायेंबगी थबक ngasiदगी पाइखटपा हौरे हाइना पेलेटिव केयर सोसाइटी इम्फाल की सेक्रेटरी डॉक्टर जुगिंद्रना फोंदोखरे पेलेटिव केयर की मतंगदा मियामदा खंगनबा खोंसत अमा कंगला की वेस्टर्न गेट तगे लमथाबगा मरी लेनना महकना वाफम असि फोंदोखिबनी थौरमदुदा अमजुगी प्रेसिडेंट वांगखेमचा समजाइसु सरुक याखि खोंसत अदुगा मरी लेनना अमजुगी प्रेसिडेंट W समजाइना हाइखिबदा सोसाइटी असिना लौखलकलिबा खोंथांग असि अफबा थबकनी मसिबो माइ पाखनबा होनबदा मीडिया की चावरबा थौदांग लै मैम पूरे मसीदा कुछ मियंग से करा तो थोंग थोंग चंगल कोतरा तो करा मागी मरी लेनबा डॉक्टर नर्स अदगी मेडिकल की कोई छात्र से मैम पूरा करा कोई हेल्थ सेक्टर दा मियंग चंगिरपा गॉड हेड ऑर्गेनाइजेशन की पांजम की मखासी तबुदबनी हाबिगी मतुदा मणिपुर डॉक्टर कोई राजुगंद्रो हाइबता हेल्थ केयर सोसाइटी मणिपुर मसी याबना सिदा कोई चंगल कोई फी याना कोई मणिपुर तो फाबनी रोल ऑफ मीडिया जो कोई मीडिया लोग बने जगन मधुगी दबी तगसी कोई कोन कोन जनेस यूनियन की लेकिन मैम पूरा कोई बोला प्रेजेंटेशन में सुथा को लोग जगे सोसाइटी की सेक्रेटरी डॉक्टर जुगिंद्रना हॉस्पिटल दा लायेंबगी खुदोंचाबा वाटलाबा युमदा लैरिबा अंगांग सिंगबु मतम मतमगी ओइना लायेंदुना मसागी फिबम फगत हनबा होनबा हाइबसी सोसाइटी असिगी पांदमनि हाइखि मणिपुर की पॉपुलेशन दा पाथौ मतमदा चराउना लिसिंग 12 मुक्ति लेरंगने न खाली हेरिटेज केयर सोसाइटी ना टीम सेमगलगा युम दा चलगा कोना फ्री ओना मोइसी लायेंगिबा सिरमदाई तांका खरा मतम खरा नत्रगा लेना कोइदबा लेना सिदा अखना खरदंग ओरगसु ह्यूमन डिग्निटी मागी मियोबगी पुंसीगी लोरमदाई तांका तुदा खना मोइदा खरा चैना फहनबा नत्रगा वखंद नोहानबा फैमिली की मेंबर्स इन द केयर लोबीबा मयाम से तौबनी प्रोटेक्शन एंड प्रिजर्वेशन कमिटी मणिपुर PPCM ना मणिपुर शेड्यूल ट्राइब स्टेटस की मतंग चथरकलिबा मियाम की खननैनबा मिफम की सरुक अमा ओइना ngasi लमदिंग हायर सेकेंडरी स्कूल थौबाल वांगजिंग दा पांगथोखरे मिफम अदुदा कमिटी की कन्वेनर डॉक्टर वाई मनी खुमन अमसुंग टेक्सम रामेश्वरना अथोइबा मिथुंग ओइखि तोंगान तोंगान बे सिविल सोसाइटी ऑर्गेनाइजेशन सिंगी लुचिंगबी कयाना सरुक याखिबा मिफम अदुदा अमुको की एडवाइजर NC खुमन डॉक्टर TS चंद्रमणि चेंज एंड पीस एक्शन मणिपुर की डायरेक्टर RK बोविसाना अखनबा वांगांगलोय ओइखि वांगांगलोय सिंगना मितैने शेड्यूल ट्राइब ओन बाहाइबसी मरम चादे मसी मियामना कुपना खनबा तंगाई फदे फोंदोकनाखि डॉक्टर TS चंद्रमणिना मणिपुर मितै सिंगना ममांगैदा अपिक अपिक फुरुप ओइना लेरंबदगी पुनसिंदुना नेशन अमा सेमलबनी इसाने इसागी लेंगाक फाव सेमलबनी हौजिक अमुक ममांगैगी मतमदुगी थाकता कुमथबा हाइबसी कुपना खंथा हनिंगी RK बोबिसाना मितैने ST ओलबा मतुंग सिंग अमसुंग तम नुंसी चानगनी हाइबा वाफम यानिंगदबा फोंदोखि ब्रिटिशना लोइसलिंगै मतमदा सिंगतम अनिगी मरक्ता खेनबा कया लाखि इंडियादा तिल्लबा मतुंग दसु कांगलुप कया खाइदोखिदुना सिंगतम अनिगी मरक्ता नुंसिनदनबा मरम ओइखिबनी हाइखि अमुकोगी एडवाइजर NC खुमन्ना मितै सिंगना खुदोंग चाबा खरा खक फंगननबा ST लिस्टा याउनबा होनबा सुमदे हाइखि तारकपदा ख्वाइदगी नौबदा 1947 दा अखोई कॉन्स्टिट्यूशन सेमगना कॉन्स्टिट्यूशनल मोनार्की निथौ पात्रगा सु निथौ न सुनतगी कॉन्स्टिट्यूशनल हेड ओइना लेरकांदा अखोई इंडिया हाइबा गसी चौखली हाइना लेरिबे इंडिया ना अखोई भ्यूट खंदना मिखलदा अखोई लेबाक नाकनी हाइबगी वखलोन मागी लेबाक नाकोन सेम ngамdringai सेम द्रिंगी ममांगदा अखोइना सही अहुम हागतना अखोई गी लेबाक नाकगी कानून सेमगना अखोई कॉन्स्टिट्यूशन दो सेमजरमाबनी शेड्यूल ट्राइब डिमांड कमिटी ने संगसिलिबा खोंजंग असिदा सैजांग प्रोग्रेसिव यूथ क्लब अमदी अवांगनोंग पोकपाना सौगतकनी हाइरि मितैने शेड्यूल ट्राइब ता ओनबदा लमदम असिदा लैरिबा तोंगान तोंगान बा फुरुप सिंगी मरक्ता अवांग अनेमगी खेनबा अमा लैरिबा असि लेहेंदबता नतना अपुनबा वखलोल अमा सागत पंगमगनी खोंजंग असिबो कनागुंबा खरना लाना वाहन थोकपीरिबा असि लाइबक थीबनी इसागी सक्तम कलहौनबगी दमक इंडिया के कॉन्स्टिट्यूशन की मखादा ngaklau अमा लैरबदी मियोय कोटी कया लैरिबा इंडिया की मियाम की मरक्ता इसागी सक्तम कायदन हिंगबा ngamgani
Schedule type the on Habasi and Embatak the on Mani, Masina Furup Asigi Lazaramba Mating, Matona Hantan Gani Habasi, Aran Moa from the Heidi. Kuntrahum do Suba International Candlelight Memorial 2016 ngasi Manipur Network of Positive Peoples na World Vision India amadi Manipur S Control Society Manipur ga punna sinduna MDU holder pangthokre thoramaduda Human Rights Alert ki Executive Director Bablu Loitongbam Kor gi Debabarta Kasam Pradeep Kumar amadi Max ki Joint Director Abiram Mongjam na singba miyoi kayana saruk yakhi Abiram Mongjam na nahasingda ISTV ki maramda ningthina khangan ba mathau tai ISTV kaloina na hingliba second line ART saribe singna haksangi phibam phagalaktrabadi third line ART season nanaba thaurang leire haiki Manipur da ngasi mak aikoi HIV positive orakanda hingiba ART sabam da restart tawdun leire se chorang na mi lising kun gani pan leire masigi manung da angang lising mari rom sigi manung da hojik restart tawrga leise angang lising ani ga chanipan muksidi ART sidi center sida kano koi hirak chana wi ngai lare ngasi ma koi Manipur da second line ART phauba koi pijaba hore adubu hongai ba train sigi matungina koi second line ART char phauda masa phagalaktraba resistance oraba adu mamioi singidamta yengaga national level da hojik third line ART se houna nabagi preparation se hojik togna leri adubu lakadaba national AIDS control program sigi policy sigi manung da hojik hongai si 500 ki below the oitadi saba ho lagadi habdi nasal lecturing da mangjong na preparation togna mabu ART pijabang amgi targadi punsi sangdo han bada amuke na mateng pangni hen khalakanda koi national AIDS control program sigi manung da hojik se 500 below the lerak permission se pijana bagi akoi preparation tori Manipur Science and Technology Council Mastek amadi National Institute of Electronics and Information Technology kampatna sinduna nimit mangani jatharakiba science meet ngasi akampata leiba institute asida loisin kre loisin bagi thoramda Science and Technology ki Special Secretary S Gyan Prakash Nelit Imphal ki Executive Director Tri Prameswar Mastek ki Director T S Surendranath Susaruk yakhi Science Meet asida kumsi sahi Dr. Ibeyaima Innovation Award Maibam Deben da piduna ikai khumna ki award asida lupali sing kunyauri award asi Maibam Debena maitan leirang matamga chunana puthokpagi damak pibani namit asiga mari lenana pangthokhiba science play amadi spot painting amadi declamation da makok mathang taraba singda mana mathum yanthokhi Nutrients for the Youth Cyber M Razmohan iba lairik amasu phongki Manipur State Legal Services Authority na sinduna PLBS Legal Aid Clinic Moregi training loinana nomagi oiba legal awareness thoram ama Judicial Magistrate First Class Moregi Court Complex ta pangthokre thoram aduda Manipur State Legal Services Authority ki Executive Chairman su oiriba Manipur High Court ki Judge Justice and Cotisor LMS Law College ki lecturer CS Momon Advocate V Supriya Susaru yakhi Nupiga mari laina ba law legal aid amadi general law gi matang da resource person anina wangang ki more gi public leader sing amadi mahiroi kayana thoramaduda saruk yakhi wangkhai hizam lerakta thokiba tho aningdaba thokdok adugi matang da makhata na irang thoktanaba district magistrate na thamkhiba curfew adu hayeng ayuk pung 3 tagi numidang wairam pung 5 fawba pung 13 komthokle hairi hauzik pawgi marak thatna break amatang Wanted some electronics mechanics for repairing ISTV set-top boxes at different places. Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Constipate season of you. Constipate season of Manung Sanmanungai Taba, constipation problem, Kohan Mangami. Itan Tanba, Manung Sandra Singusu, Kohan Mangami. Nomada tumam daida lubu saba ising glass amada chamas amana traga anida thadar ga sizinabiyo constipate Unique Education CBSE Sega Road Kojeng Hazari Lekai opposite Sanga Express 5 months CBSE 11 and 12 science 3 months CBSE 9 and 10 SA1 starting from 12 May 2016 vacation course for Navodaya Sainik and Outsider 2nd May 2016 Girls hostel in the same block, boys hostel and van service available.
Oza Pain Relief Ointment Khang naba kok sikpa tang sikpa phu naba singbuda sinaba yarba lipsa grupna puthok saba Oza Break ki tungda taram nokseri ngarang pasoi police ki kangbu amasung yurembam awan ngai kai gi miam na gari hura na bahona ramba miyo ema fare phagalaba miyo asigi maming w yai ma sahi kuntaret apopo lai khidraba deban sagolban bijoy gobind mamang lai kai degini mahangna phongdorak padegi ngasi ayuk pasoi police amasung lilong police ki kangbu amana lilong mamang lai kai da thibu bagi thabak chathabada gari ahum phangle gari ahum adudi Honda Dayo ama Fesino ama Pulsar amani makhata na thijin bagi thabak pasoi police na jathari Union Public Service Commissioner Lauba Civil Services Exam 2015 na mai paglakhraba Khumanthem Daina S Askar Ali Kritidas Thoksom Haridas Rajkumar amasung Khatrimayum Sibakanta Library and Information Center Kaksing na taram na okre Center asina nongmaijing khudingi pangthok tuna lakpa special Sunday thoram aduda Kaksing Municipal Council gi chairperson Moirangthem ina khunbi Center asigi president P Sampha Susaruk yakhi mai paklaklaba singda kudol pot piduna pukning thogatki sawa seko kamo sawani ko la amado haukiba numit kharani gi mamangda Churachandpur gi imung manung punna Imphal da haigalakpada Kaitel takhele kaida miyoi kharana gari thugai duna SK zone fukiba amadi mahaki loina bigi khawda yawba sel amadi atai polam sing munbada chenaba sing ain gi oiba thabak chapchana lokhat pinaba naga cover kunpun lamkang naga snulop amadi lamkang korsuknau kunpun na dabi tawri Manipur Place Club ta pangthokiba pawgi mifam aduda laibak ki oiba ban laitaba numit aduda chathakiba thawong adu laibak thibani munkiba sanpham sing hanjin baga loinana gari amangata thokiba sing chanaba sing aduna semgadabani mara laiba singi mathakta ain gi oiba thabak lokhatuna chairak pinaba honabada laikai gi maira paibi amadi club na mateng pangbiyu mari lenaba authority na hiram asida mityang changdrabadi organization singna akanba khongjang jangsin gani hairi Tamenglong khongsang lambi gi fibam phattabadagi Tamenglong da seng hawai gi awat pa sauna leire hairi miyam na seng gi awat pa leirak pa sida mi paiduna headquarter asida leiri ba dukan singda seng hawai leina na ba thomjin na khre Consumer Club Tamenglong na miyam gi potchai leibada khudong sana na ba mateng pangli seng wan ba lakpa mioi singna ISTV da dukan singda seng hangbada ayam ba leite haire dukan khara khaktang da seng phangliba asi seng wan na ba hotna bada khudong sada ba mayok na re hairi Consumer Club ki member Edi Panmaina Tamenglong khongsang lambi gi fibam phattabadagi driver singna gari thau haiba yadabadagi haujik district asida seng hawai gi awat pa sauna leibani ban fawo tawduna lambi asi yengsinbina ba khongjang jangsilabasu marilina ba minister MLA amadi authority na hiram asida yengsindre Tamenglong miyam gi damak lengak leitabagum tawre hairi ban tawdarasu akoi gi demand singdu success oibu ngamdre ban tawbirasu concerned department khande concerned minister khande MLA khande mokoi na su yeng thausabi dre district administrative singju mokoi na thausabi dre aduna mokoi isi karma mong dalokha Dr. Elangbam Girani amadi Dr. Khongban Tabam Ibhemal Anina Iba Understanding Modern Political Thought Mingthon Balarik amangasi irabot baban da phongkre Progressive Writers Association Manipur State Chapter na sinduna pangthokiba thoram aduda lup asigi President Salam Tomba Secretary Ivosana Khuman Susaruk yakhi Nahakpam Biren Iba Mamal Naidraba Khudol Mingthon Balarik amangasi Royal Academy Wangjingi Conference Hall da phongkre Manipuri Sahitya Prasarak Seva Wangjing na sinduna pangthokiba thoram aduda Manipuri Sahitya Parishad Thawbal District Branch ki President M Rajendro Manipuri Sahitya Prasarak Seva Wangjingi President T Babulal Susaruk yakhi Azma Sahanina Maitai Mayakta Handokpa Rasulullah Sallallahu Alaihi Wasallam gi numit amasung atenba amal asauba sawak mingthonba Islam lainingi lairik aninga si phongkre Khatrigau awang sabal lekai da leiba ai bigim da pangthokiba thoram aduda Education gi Deputy Secretary Abdul Salam Retired MCS Abdul Sukur DSP Syed Abdul Samad Advocate Ravi Khan Susaruk yakhi Abdul Salam na hojiki leiriba mirol anigi marakta tangai fadana mapa amasung macha singna punna khangminaba yabasi Bengali amasung maitai mayekni Sahi kungi matungdadi tapna muthakhragada Bengali mayek na iba lairik sing tungidamak yenglaga mitai mayekta ithokpagi tangai fadaba leire haiki
Students Union of Kanglaipak na sinduna mga suba state level spelling competition gi aroiba thauram ngasi Manipur University gi MEMS gi conference hall la pangthokre competition asina national gi thakta pangthokpa changdamnaba kayada saruk yabada khudongchaba piragani hairi Manipur da ahanbo oina Sky Hospital and Research Center da sahi amaga thataram tangai riba nupi masa ama pokpadagi heart ta hobalai duna lakhiba amangarang operation tawduna men kre Center asigi Managing Director Dr. Syam Kishore Lusingba, Dr. Ajay Kwal, Head of Department Cardiac Surgery BLK Hospital New Delhi yauna yamna luba operation asi pangthokibani hairi. Dr. Ajay Kwal na asigumba operation asi Sky Hospital da yamna matik saba khusukulai world class ki thakta laiba amadi afava nursing care na mai pakna pangthokpa ngambani haiki. Who have to spend lot of money in going out of Manipur, or even for the neighboring states like say for example Nagaland, Arunachal Pradesh, and for that matter even at Assam and other places very complex operations are not being performed. So this can be one of the referral center for most of the states around this region where we can start operating more and more complex cases. So that is a great thing about this city of Imphal where this facility has started. National Program for Control of Blindness Thobal District na sinduna nomagi obalem na ngawdong libra yang thokpagi camp ama langmaidong dramatic union gi hold pangthokre camp adu da punna miyoi chama yang khairom yeng bada kuntrani thoi ngawdong leiramba thengna ngawdong leire khangdoklaba sing tha asigi tara tareta jenims ta lem na thang thagani hairi Nupilal Complex da Zathariba Anisuba Gateway Abroad International Educational Expo da Mahiroi Amadi Mama Mapasinggo Oba Counseling Pibagaloina na Kananay na ki. Tara Suba Sector ki Tara Taret Suba Assam Rifles na akak na bapaw ama pangbadagi Senapati District ki Songfel area da Tiba Humbagi Tabak Zathabada Yam Labakusukulay Amadi Ating Batamba Potlam Kaya Ngarang Fagale Hairi. IGAR South ki PRO gi Zerol amana Lenin Khongsai koba amagi yumda thiba humbagi thabak zathabada Countrymat 7.62 mm pistol ama Countrymat 7 mm air rifle ama khulai sabada sizinaba machine sing kapthok khraba cartridge maru humbudrama pan rifle gi barrel ahum ganja kilogram chani tarama thoi amasung kani gram chamri yankhai fagat ki Fagalaba Potlam Singh Litan Police Station the Sinakre, Amaromda, Kunsuba Assam Rifles na Sandelgi, Wangku Sek Fosta Lupa Lak, Yankai Matoi Lising Kunmari Henbagi, Zinseng kilogram Samanga Yankai Matoi, Pare Haidi. North Frontier Railway gi Zonal Railway Users Consultative Committee gi member Oina Lairik Yang Bamlekai Degi, Hemchan Roy Hapkre, Special Interest ki Kanglupta, Awang Nongpoki Oina Mioi Kuntaruk member Oina Hapada Manipur gi Oina Hemchan Yaurak Kibani.